Akaswani Imphal Ningthoukhongjam Suni na pau pazare ahanbada maruiba pau. Rajyapal Anusuya Uikega Rajyagi Chief Secretary Dr. Vinit Joshi, Commissioner T. Ranjit Singh amasung Health Secretary P.K. Jhaga unaduna Singh amadi tamda hauzik leiriba relief camp singi phibamgi matangda paudam kre. Pradhan Mantri Narendra Modi na ngasi video conferencing gi kuthangda appointment letter lising humputra yanthokre. Maharashtra ki Raigada Chinkai bagi thokdokta sikiba mi gi masing kunithoi sukre NDRF na luchingduna mi kanbagi thabak chathari amasung Kendra ki Power Mantri R.K. Singh na hairi male masida ainga sagi khal karagliba asi thingnaba mipum kuding mangna thawdang longminaba matam oire. Rajyapal Anusuya Uikega Rajyagi Chief Secretary Dr. Vinit Joshi, Commissioner T. Ranjit Singh amasung Health Secretary P.K. Jhaga ngarang unaduna chingamadi tamda hauzik leiriba relief camp singi phibamgi matangda paudam kre. Rajyapal na relief camp singda leiriba miyoi singda tangai phadana changba polam sing sunaba pinabasu haiki. Rajyapal na Haksel Mantraloy amadi Indian Red Cross Society Nai Delhi da sing amasung tamda changjapham lawduna leiriba miyoi singi damak tengbang laknaba proposal ama thanabasu khangan ki. Indian Red Cross Society Manipur Branch amasung Gawada Best Toba NGO Street Providence ki mihut kangbu singasu Rajyapal unakre. Amaromda All India Mahila Congress Committee ki President Neta Appointment di Sojana Luchingba Manipur Mahila Congress ki mihut kangbu yauba kangbu amagasu ngarang unaduna Rajya sida oiriba phibamasi ki matangda wafam kaya khanakre. Rajyapal na chingamasung tamgi mipum kudingmakna Rajya sida santi hanjilhanbada achoba thawdang lobinaba appeal tawki. Warishanaduna warashin poroknaba Rajya sigi mipum kudingmakna honaminasi. Manipur da leiriba irang asina maramoiduna lairik tamkidaba May amasung June thagi tuition fee lanai school singna lawbagi thabak chatharakpa asi mahiroi lup KSA gi maikaidagi akanba mawongda yaningdaba fongdorakli. Mahiroi lup asigi maikaidagi thadorakpa cherolamada hai lanai school singna chathariba thong asi miyamgi ihaw asidagi sale na hena lumna lawre hairoidabagi maram leite. Pibamasi education ga mari leinaba loisang singna khangsinnadan leithokli hiramasi gi matangda mahiroi lup asigi maikaidagi tha asigi taramathoida education S ki commissioner da aiba cherol pisenba laikre masigi copy sing shiksha mantri TH Basanta Kumar amasung education S ki director da hanana pisinkrabani athuba matamda mari leinaba singna hiramasi gi matangda akanba khongthang lokhatnaba lup asida dabi tawre Rajya sida Lairiba irang asigi marakta security force singi akanba sexual thoranga loinana National Highway kuntra tareta tangai fadana changba polam sing puba gari satret nifumapan amadi National Highway 2 da gari chama hubutra mari tekta kaidana Imphal yaurakre. Imphal West, Imphal East amasung Thoubal jila gi oina ngasi ayuk pung mangadagi numidang warung pung turuk pauba curfew komthokli adumoinamag Imphal West ki oina tidim lambigi Kaisampat junction dagi Ningthem kol paubadi curfew komthokpa leite Kakching jila gi oina serong natana ngasi ayuk pung mangadagi numidang warung pung mari pauba curfew komthokli Bisnupur amasung Churachandpur jila singi oina su ngasi ayuk pung mangadagi numidang warung pung manga pauba curfew komthokli Adivakta Parishad Manipurna Thanga Wangma High School da hangliba relief camp ta relief ki polam sing tengbang kre lupasina Rajya sida athuba matamda santi hanjilhanaba sarkar da appeal tawre. Sports Authority of India saina sinduna pangthokiba Fit India Quiz Contest ta None jilagi Longmai tugi Tajai Public Higher Secondary School na champion oikre makoi tha sigi kulhumdoi da Mumbai da pangthokadaba Fit India Quiz National Round gi damak qualified oire. Tabiriba Pawasi Akaswani Imphal dagini. Pradhan Mantri Narendra Modi na ngasi video conferencing ki kuthangda appointment letter lising humputra yenthokre lebagasigi mafam nifumari da Rozgar Mela asi pangthokli recruitment sing asida Kendra Sarkar gi thabak sing amadi Rajya Sarkar gi thabak sing gi appointment letter sing yauri. Pradhan Mantri na Mela asi lebagasigi thabak phangdriba naha singbu thabak phanganabigi kudongchab ama pibani. Appointment letter sing asi yenthoktingai mamangda Twitter da thagatpa warolamada Pradhan Mantri na hai lebagasigi haithoi sing thoiraba naha singda thabak phangnabagi tanja ama sarkar na pibani. Maharashtra ki Raigada Chingningkhaibagi thokdokta sikhiba migi masing kunithoi sukre nong na maramoiduna mi kanba masung tengbang piba leplurba matungda ngasi yupung 3 makhaidagi makha tana NDRF na ahing nungthil khaidana mi kanba masung tengbang pibagi thabak chathaduna lakli
Canine Squad amasung Advanced Equipment sing yauba NDRF ki team mari amasung State Administration, Police amasung TDRF hauzik mafam adu sangsinduna mi kanbagi thabak chathari. NDRF ki chirol man hai makoi ki control room na hakchin na yengduna mari ni naba miyoi singa leptana pau foundry. Mukhyamantri Eknath Sindhe na ngarang Bidhan Sabha da hai rajya du da nong ka he na chuba uful yawa akanba nungsi chitpa amadi khudong chadaba mafam sing oibana mi kanbagi thabak da thintahali adumakpu awaba mayuk nariba imung manung singbu khudong chaba mafam sing da thangdoknaba thorang kaya paikhatle. Irsarwala gi imung ni phuni pani yum sing permanent oina mafam amada sanaba City and Industrial Development Corporation da sinakre hairi. Indian Meteorological Department at lagliban numit nini asida Konkan, Madhya Pradesh, Maharashtra amasung Gujarat ta akanba nong churaba yai hairi. Masina awang nongpok rajya sing amadi nongpok Bharat tasu lagliban numit mari mangani asida nong churaba yai hairi. Weather Office na Jammu Kashmir, Ladakh, Gilgit, Baltistan, Muzaffarabad, Punjab amasung awang thangba Haryana dasu ngasi akanba nong churaba yai hairi. Himachal Pradesh, Uttarakhand, nongpok thangba Rajasthan, Kerala, Karnataka, Andhra Pradesh ki samudra khongban amasung Telangana dasu lagliban numit mari ni asida akanba nong churaba yai. Kendra gi Power amasung New and Renewable Energy Mantri R.K. Singh na hairi malem asida ingasagi khal karak liba asida mipum kuding bangna thaudang logduna ingasagi khal kahendana honaminasi. Gawada Tramari Suba Clean Energy Industrial amasung Nipan Suba Mission Innovation gi mantri singi mipamda saruk yaraduna mantri na hai Aingasagi khal kahendana thamnaba honabada awaba kaya mayok narabasu mipum khudingna amata oina leptuna awaba si khangminasi hauzik oirakliba nongju nungsagi phibam asi mausadigi yamna ahongba leire masina miyoibagi punsida achauba singna bamu oirakli mifam asida malemgi leba kuntra henbagi mihut kangbusing saruk yari. Jal Shakti Mantri Gajendra Singh Shekhawat na hairi Jal Jeevan Mission gi makhada lebagasigi khungangi yum koti 32 lakh humfuda thaknaba afaba ising yumthong khudingda phanganba ngamkre. Nai Delhi da Rural Watch Partners Forum gi numit nini gi oiba mifam da saruk yaraduna Sri Shekhawat na hai lebagasigi nagrik khudingmakki punsi mahing phagranaba sarkar asina thaurang kaya paikhatle. English ingani taramapan da Pradhan Mantri Narendra Modi na Jal Jeevan Mission asi haudokibani lisingani kunmari phawbada khungangi yumthong khudingda thaknaba afaba ising phanganaba pandamda thaurang asi paikhatkibani. Kendra gi Seltum Mantri Nirmala Sitaraman na hairi Tripura digi senba chai lisingani kunitoi kulhumdogi oina Goods and Services Tax GST lupa koti chamapan marfuni thoi lak yankai khongot pangam kre Agartala da pangthokpa thormamada saruk yaraduna mangna hai GST chana dingai gi mamangda rajya sigi khongolakpa tax singa sangdamnabada chaun ohongba leiki hanadi masi sahida sel tax ki lupa koti Mari lak kunithoi khakta makhongot pangam ki GST chanarakpadagi rajya sida laloliti ki thabak tauram sing kankhalakle apikpa laloliti ki thabak tauriba miyoi sing naju GST da ming changchinduna kanaba kaya launaba haiki. Korean Open Badminton Tournament da World Number 3 Bharat ki Sanaroi Satvik Sairaj Ranki Reddy amasung maki Jura Chirag Sethi ga China gi Waikeng Liang amasung Changwang ga ngasi semi final da thengnaragani. Hauzik Bharat amasung West Indies ki marakta sanariba cricket test series ki anishuba match da Bharat ki batsman Virat Kohli na run chama kunmathoi lauduna maki kunmapan suba test century yaibangam kre masiga loinana test match format ta century khwaidigi yaiba Australia gi Sardon Bradman gi record ta manabangam kre. Aroibada maroiba pau amuk Rajyapal Anusya Wikega Rajya ki Chief Secretary Dr. Vinit Joshi Commissioner T. Ranjit Singh amasung Health Secretary P.K. Jaga unaduna Singh amadi tamda hauzik leiriba relief camp singi phibam gi matangda paudam kre. Pradhan Mantri Narendra Modi nangasi video conferencing gi kutangda appointment letter lising humputra yenthokre. Maharashtra gi Raigad da Chingdingkhai bigi thokdokta sikiba migi masing kunithoi sukre NDRF na luchingduna mi kanbagi thabak chathari amasung Kendra gi Power Mantri R.K. Singh na hairi malem asida aingasagi khal kairagliba asi thingnaba mipum kuding mangna thaudang longminaba matam oire pauloi jare.